Chahi amaga thamari henlaklaba fauba hauzik Manipurda thokliba irang asina maram oiraga Committee on Protection of Meitei Victim Morena Sindana mapam kayadagi lanjenadana tongan ba mapam da hangduna leiriba relief camp singda changjafam lauduna leiriba inmate singa punsindana makoi relief camp ta leiningdre athuba matamda makoi gi asengba mayumda halanbiro haina khongjang changsinkrei khongjang aduda thingna bahonabada Manipur gi state force ki maikai digi tear gas cell mob bomb kaya sizinaduna khongjang adu thingna bahonabada miyoi tara rom asokapan nangke adumakpu relief camp ta leiriba inmate singa state force kapung amamuk muknaraba matong khongjang adu makatana akampatagi singzamai chinga mathak fau lakhe mafam adu yawraklaba matung khongjang aduda sarukya kiba inmate singa maraktagi Fongdorakpadagi matungina chahi amaga thamari henlaklaba fauba panlibalengak asina karishu tadana leiri maram asida penlak traba relief camp ki inmate singna aikogi asengba mayumda halhanbiro haina khongjang asi changsinbani khongjang asida leiriba state force singna makoida onsinduna tear gas mokbom kaya kapsinduna thingna bo khonabiri ngasi aikoina waribasi makoida thoktabagini haina lawi karigomba athuba matamda makoibo asengba mayumda halhanbidrabadi akanba khongjang kaya changsin gani Masina lengak na makoibo hat ke hairabasu hatokpiro isagi asengba yumda nungaina leibada fangdana leidoi saruk sigibana hena fai haiba fongdoke Kongro masini mero yok sala aje police me ama kai kai handan cheli police rak ma kono kausali kising di am de moi ta mamutani a khone as nung nong ji kam na thu me ji nung thu ba ko as police me ane mathun hot na chele police lising mu che moi cha man na khai ga police nong me yawe ji mai ni mai police lising mu moi cha man na khai ga ji moi pa le khong moi pa le 다른 답에 낭주 없니? 또 가다게. 그게 또 또. 말해 이거도 아이 돈 뭐야 봐. 싫어게 왜 그래? 나나나나. 나 어제 메디아다 막 구차래 이 토에 말아. 어제 막까리 기나. 까리도 보이다. 아이 다운 나 한번 잡을 거 없거나. 시키면 아도 너무 하면 풍원 들어오고 싶거든. 다운 너무 다운. 어제 시기에 사이지나 이 토가 풀에 어제. 여보, 아이고 이 토가 말에 포복이 뭐 매리잖아. 나. Koina megi tang dagi tam thiraba landu dagi akoi ngasi phawo yang wana changi amaga thamari je koi religion da yang wana khamje bani ipuroi ba na ba cha isu mayam jiga koi kanam ta gi hangbam leitan religion da cheng awai su profile khara saraga su wadi hingba kanana so koi awa ba ji ubide aduna koi na ngasi ngarang dagi phami ba SLMB mi pham ji da koi gi awa ba ji pukhapi na ba koi bu ubina ba haina koi gi khongjan ji ngasi jamchan ja bani yari ba makai atubada koi bu yum da halan bi koi religion da leiba yam ware akoi gi isa isu jing gi tung gi punsi kari ora ka da no koi khangba ngamte isa jing lairik tam da ba matam ji da aram bai satna khun ngak na khutta kolom bai dire nongmai bai re isa isu jing de kari no koi tung gi asa da koi ni hingdori jibo jenga wai super bai khara sar ka yam kunya koi bu hingo hai ba no ba aduna athuba matam da sarkar
ꯂꯥꯟꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯣ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯩꯔꯒꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯣꯏ ꯂꯩꯕꯤꯔꯨ ꯂꯥꯛꯑꯣ ꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯤꯖꯔꯤ ꯌꯨꯝꯗ ꯊꯨꯅ ꯍꯜꯍꯟꯕꯤꯌꯣ sida ai hojik sida lakne aka party sida lakbo matamda SI amana ai phone dorga camera je ka ba lakne adu mar kana no kari no ai ka chin lok thuga ai na ka lok thuk ni na tong ka ai ke ke no ni pawi ni na hai ba adu nang de man ko jela kin sila na adu ga phone ni man lang mai chuai ni je chuai ni adu ai ke no ju ma na ai ke camera ki ke no ju ma na chuai be ba no chuai ni adu ga ba na ha tu ra na tor ga ba na I want to drop the phone. Did the man get some